Manipur Top Trending News na tungan ba wala ba source hindi lakot sarga. Matamatang di oiba maru oiba ipaw sin patu kan hanje. Ngasigi ahan headline da. Jing the loin order di fibam adumag higok thokli. Village if yauna nagami sa mari nongmay kaptun hat kre. IT road ki ambush ki mi hat lengak na akan momong de condemn taw kre. Su na jagana pe stock ki keda singa designated camp ki wang mada kuchukulai pudina chat pa hakjina lawragani. Mamang thak Sarkarna free thabi mo ni. Kuki khulai pai basingna nagami chamda atamna chathaba mi hat mi punni haidina. Deputy Chief Minister Losi Kukina condemn tarukli. PNF ki Home Secretary Jangboy ki Gengi kaman makha da satagi ba ambush ni UNC na claim tawri. NRC hana chan hangdabani nampuda celsius pangtulabadi lengang na teksak pugadabani malangba. Mapam khangkidabi ngangbam nanaw combined force na tek takai na rescue tawri hairi uya sing leptana donate tonrakli. Pau sandok na pijari ahan ba pauda. Jingdadi loy odagi fibam adumak higok thokli. Tinda kaida irang neme santi leire haibnadi yawi tawri. Village if yauna nagami sa mari nongmay nakapta hatkre. Kangkok district ki lalun wifi ki kullagi phagna pukraba matung mihati na hatok kiba naga micham tarki thawdok ki warosin proktabdagi makoi haksang sing hauji phawba James ki miral sangda thamduna justice panghalu haibagi khongjang changsi legi chairakta district asima ki manung chanba Imphal Tamelong IT lambida kuki milten singna ambush tawduna naga micham mari amuk hatkre amana sokle amana mafam khangri hari ngasigi kuki milten singi terrorism ki thong sing asi ayupung nipan ga makhairom tarpada Charwa police station ki jurisdiction mang chaliba IT road ki makui asang amasung thanamba naga kul ani ki mark thokibani hari thawdo asi dalai kidaba singna ti kulenda laiba right part school ki founder amasung principal kasobung ringkangmai tobu youth club ki executive member mariak diboy juwanmai thonglang akutpadagi japo ak amasung anil jiwinmai ni ambush asi danong memoru na panduna sokibana gaikamang ringkamai aduga atopa Hopum dagi mafung khangna layu ba matunda ona hangkiba miyo adugi mamingna liangmai naga council gi vice president oiramba masung tawang kining village authority gi chairman buisobo charen mai ni pau sesina pangbari ko ki matung inna laikhidra soklaba masung nanthok tuna jalkiba miyoi tarukna ngasi ayuk bolero pickup ben amada punna talwadagi lakibani makoina thawdo thopam yoksilakpada hana lumdur leramba apa makagi kochukulai sing paiba kuki terrorist na nongmai kapsin dana ambush tawkibani thawdo asigi pau tabada state amasung central force ki personnel sing sing dana thihumagi thabak jathaki ngasi Nuidang ating powdadi thawdo asida chenaba miyo amata phaba punba laki hari amorongda Sarkarna kari hari IT road ki ambush ki mihat lengang akan bomong de condemn tawri su natagana pesto ki keda singna exotic camp wang mata kuchukulai pai jan chatpa hakchina lawrgani koki khulai pai ba singna nagami chamda atamna na chathaba mihat mi punni haidina Deputy Chief Minister Losi Kukina condemn tarokli ngasi ayuk Kangkok district ki Imphal Tamelong IT lambi paringi makui asang amasung thanamba naga khul ani gi marakta kuki terrorist na ambush tawduna Nagami cham mari hakiba amasung amabuna sokhan kiba taong asibu Manipur lengan akan bomong de condemn tawduna thawdo asida chenaba sing phaduna makoi mathakta action lakhatna chief minister na security officer singa kahankre ngasinung chief minister YKM sana chair lagduna mahaki secretary high level security meeting ama pangthokre mifum asi tha sigi taraga ni thoida chief minister numit taraga mangani gi matam pireduna lanai miyo singna sinaba paiba illegal obo makhal puna maki kochukulai sing surrender tarukna ba kahankiba galonena Mari lena na pangthokibani ngasigi mifumna IT road ta thokiba thawdo asigi matangda su kupna khanaki mifum asida sarup yakiba security force ngi makoktom officer singna group kanglu gi khena ba thamdana lo ne yada moongda kochukulai thamba sinabana lanai miyo singi matakta akan ba thabak lakona ba barep lauki maru abu warep ta ngasigi mifumna lenga ka su na tagana pestok tawnari ba underground organization singi kaida singna makoigi designated camp singi wangba kochukulai paiduna tatpada hakchina lawragani amasung mathau taba lenga ki action maakna halagani Hai bawarit su dauki maka tarpada PNF ki Home Secretary Jangboy ki Gengi kaman makha da sataki ba ambush ni haina UNC na claim tawri ngasi ayupung taruk tagi nungtilpung taruk phawba naga area da athingu thamle ngasi ayuk IT rota ambush tawduna naga micham mari hakiba amabuna sokhan giba attack asi PNF UPF Home Secretary Jangboy ki Gengi command makha da PNF amasung KRA gi su milten sing sathabani haina United Naga Council UNC na phungdok kiba galunana tamthiraba thawdo asigi case tijnanaba Special Investigation Team HIT ama semgadabani haina demand tarki amarum dalai kitaba nagamisam singda amata oina awaba phongdokpa amasung ikai khongdo utpo oina hayeng ayupung taruk tagi nungtilpung taruk phawba naga area amasung district headquarter pungnamakta nongmagi oina atingba thamlagani hairi atingba sigi manungda makhal amatagi gari sing chatok jasin tawba yaroi dukan amasung lalor itiki mafam sing hangba yaroi lenga ki yauna private amasung government institution sing thonglongani emergency amadi board common examination da saruk yagadaba singidi konthokani hairi mafam khangkidabi
ngangbam nanau combine force na tek takai jana rescue tori hadi kadai digi tawuno myam taminasi ha sigi kunga manga gi ayukung ni pan ga makhairom tarpada pasoi ps ki manung chanba sangaitel awang lekai leiba mapam dagi thoki dagi mapam khangdana lekhibi masagi sahi kunga taruk rom surabi mauna hangangbam nanau gi kongul lamsangi mla s rajen yauna combine force na lirak padagi ngasi ayukung taruk lom tarpada sangaitel gi mapam amadagi tek takai jana rescue tor matung maki imung manung gi miyoi singa kusina kre hadi maki kongul libda assam rifles police crpf lekai gi miyam khaktanatana MLA ga fauba kusam nakibani panba yabadi mahak na yumdagi thokibadagi hanjilaktre haijana mahaki apokpa NG goramani na numit adugi ayukta pasoi PS ta missing report ama file tarpadagi mahaki kongul lirakibani mahak sahi tararom surabi masanpi ama lahuri bani hari mapam kudimakta NRC hanachan hangadabani namfuda celsius pangthok payaroi pangthok labadi lainga na teksak pugadabani hari Manipur da Santi sahi humpuga mathogi mamang kumja 2065 ta thokiba kutsemgi chak tangba thagoki mayukta kongjang changchin kibata laikidaba sing ningsingduna emsuna saklam kongchat hangars marsis degi thorom leptana pangthok pagong asisu mahiru sing luk asina humpug mathoi suba saklam kongchat ki ningsing thorom pangthokre mahiru sing lising kyana saruk yakiba thorom asi ayuk angan badagi hauraduna bisum chinga machada thamba laikidaba sing ningsing kubamda emsugi president lukram malangbana lusingduna mahiru lup asigi firal singatuna haudoki amasung laikidaba mahiru sing mahumda laisu katuna ikai konaba utki amaromdana mapalangi pauda Numit humnigi manungda nahunana isau mayang na payai haina China na Nepal da section wa thamkhre Nepal isau na sikiba mi masing chahum ga yangkhai mapan yaukre mioi lising amaga chahum hena thib khangri hedi un mapak ningkhai padagi Nepal Tibet ki ichau thokibani scientist Nepal Tibet namkhai da ngarang putak ki oina ichau thokna mioi kya sikiba adu un mapak ningkhai padagi ni haina scientist sing na phongdokre akhang ai sing na phongdokibada un mapak ningkhai kiba aduna khanghauduna vibration thokhanduna Mataki sarukta ahong balakuna energy kya puthorpadagi leikhom lainai kya tenthar bani haina phongdorakli New Zealand gi JNS science ki principal scientist Simon Koshanhai achoba un mapakna tampak tamna tenthar bagi achoba ichau laktuna Nepal gi khungang sing fauna tenthar baglunana yum thong amasung building kya chauna amang ta thohan bani hairi US Geological Survey gi report amana Nepal da thokiba ichau odu un mapak ningkhai duna pata hauti sing tenthar padagi thokibani Yuwa habag mari amata laina di haki tamthir ba isau aduna Nepal Tibet ngamkhai da mioi chahumga yangkhai ga mapan siankre haina ngasi ayupung manga tabda Nepal police ge jerol amana phongdorakre tamthir ba isau sina mioi lising amaga chahum hena thiba khangna lairi haina su police gi maike gi phongdorakte amaromda lakliba numit humni asi nahungna na isau thorpa yabagi akiba lai haina China na Nepal da section warol thamkhre China da ising mayok nabagi damak sengpatliba khutsembi pat sing numit humni asida Pathorpa yabagi oithokpa leibina nahungna na isau amasung mudslide thorpa yabagi oithokpa lei hainasu China na Nepal da section wa tamlakki ngarang un mapak ningkhai duna thokiba tamthirba isau aduna Nepal gi botekosi tural da center ki bagaluna isingi imai khangwang wangkhat ki badagi leipa adugi miyam da kininga oiba chaitheng kya phangki bani Nepal gi Department of Hydrologist and Meteorologist na phongdokibada kininga oiba isau si nong namaram oiduna thokibinate satellite tagi phangba Mami singi matena un mapak sing khanghodana kintar padagi ichau tu maak nakibani hairi video si pagdala so kilang kibawa sunga pigani channel si bung sibidina share amadi subscribe ko bibi amo hanyo itan thar pa khondok sari amadi makatang yan di sebata jong ndo